Hello Sakhenbi Nabung tonaw ay na nang hajan kaurib se nang tararoidro Karigino nang ay wasuot iba Ngasidi nang napabahentak se ay kokta ginakong pawatay rabane Lao nabung tonaw ng kaurib se nang buamukta lao ne Hello Sakhenbi Mema Oh, nang ngoire. Aigi upusi nang hauzik phawdi hangdri ko Oh, hangdriye. Aibu adu haiba indabi nupi malurabo nangbo. Nang yam honglamme Khatna sainazarabasu. Matam mamada ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯏꯃꯥꯡꯁꯤꯗ ꯁꯪ ꯎꯔꯛꯏ Mema kapkanu se karidi tawni mapuna tamlamdre adubu ai handi halaklidana ngasi phawai gi thawai asina lairam lenda tinba ngamdri base karigino ai khangdre Heloi Sakhenbi do ai bu ubada soidana ngauragadabani aidi pitak tawbanina mana yamna pamba nupa haibudu oidoini aidi narasu mana irai laina koithang thangba yadoini Itaw piktru nang tanati he aisu heloina yamna pamba nupa oidoini ne aidi kokse piktru pikpanina wakhal yamna khallaroi wakhal khandrabanina maga su khanararoi mana hai makai adum yadoini Era noi mangaire he parise noi mayang yengnarubada aina Heloi Sakhenbi dagi khwaidagi matik chaba nupa oidoini to aigi natonse uredana hayeng posai makhrabaso aigi natonsina manam sot namlaga irai laina chiba ngamdoini aina waribadi tonauni madugi angangdu ngangna saknaba sungya yadre ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ kadai aigi upugi sodu amukta puthorau upu se amukta hange ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯁꯥꯃꯨ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯁꯥꯃꯨ ꯑꯗꯨꯕꯨ ꯆꯥꯒꯗꯕꯒꯤ ꯂꯝꯍꯨꯏ ꯑꯃꯁꯨ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯤꯕ ꯁꯥꯃꯨ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯦ ꯆꯥꯔꯕꯗꯤ ꯍꯞꯇꯥ ꯑꯃ ꯑꯩ ꯆꯤꯟꯖꯥꯛ ꯑꯃꯠꯇ ꯊꯤꯗ꯭ꯔꯕꯁꯨ ꯄꯨꯛ ꯑꯗꯨꯃꯛ ꯊꯟꯕ ꯉꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯈ꯭ꯔꯕ ꯁꯥꯃꯨ ꯑꯗꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯀꯝꯗꯧꯅ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯣꯡꯁꯥ ꯑꯗꯨ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯂꯝꯍꯨꯏꯅ ꯅꯣꯡꯁꯥ ꯂꯥꯛꯄ ꯎꯕꯗ ꯑꯁꯤꯕ ꯁꯥꯃꯨ ꯑꯁꯦ ꯅꯣꯡꯁꯥ ꯑꯁꯤꯅ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯂꯝꯍꯨꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯂꯝꯍꯨꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯉꯁꯥꯏꯗꯒꯤ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯑꯁꯤꯕ ꯁꯥꯃꯨ ꯑꯁꯤꯕꯨ ꯁꯪꯖꯔꯝꯂꯤꯕꯅꯤ ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯁꯥꯅ ꯑꯩꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯣꯡꯁꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏꯅ ꯌꯥꯝꯅ ꯀꯤꯅ ꯑꯩ ꯑꯗꯨꯃꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯡꯁꯥ ꯑꯗꯨꯁꯨ ꯐꯔꯦ ꯏꯅꯥꯏ ꯑꯆꯥꯟꯕ ꯑꯁꯤꯕ ꯁꯥꯃꯨ ꯑꯁꯦ ꯅꯍꯥꯛ ꯆꯥꯖꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯩꯗꯤ ꯃꯍꯥꯛꯅ ꯁꯥꯃꯨ ꯑꯁꯤꯕꯨ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯦ ꯀꯝꯗꯧꯅ ꯆꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯩ ꯑꯃ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯀꯩ ꯑꯗꯨ ꯎꯕꯗ ꯂꯝꯍꯨꯏꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯃꯁꯤꯒꯤ ꯀꯩ ꯑꯁꯤꯅ ꯁꯥꯃꯨ ꯑꯁꯤꯕ ꯑꯁꯤ ꯎꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ ꯐꯔꯦ ꯑꯗꯨꯅ ꯑꯩ
ꯀꯩ ꯑꯁꯤꯗ ꯅꯝꯊꯥꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯁꯨ ꯁꯥꯃꯨ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯔꯨꯞ ꯀꯩ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯦ ꯆꯥꯎꯈ꯭ꯔꯕ ꯅꯣꯡꯁꯥ ꯑꯃꯅ ꯍꯥꯠꯂꯝꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯏꯔꯨ ꯂꯨꯖꯕ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯂꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯕ ꯇꯥꯔꯦ꯫ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯀꯩ ꯑꯃꯅ ꯅꯣꯡꯁꯥ ꯑꯃ ꯍꯥꯟꯅ ꯍꯥꯠꯂꯨꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯎꯃꯪ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯣꯡꯁꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯀꯩ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ." ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ, "ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯁꯦ ꯈꯪꯍꯜꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯈꯨꯠꯇ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯁꯣꯏꯗꯅ ꯊꯥꯔꯝꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯒꯦ" ꯍꯥꯏꯔꯝꯂꯒ ꯀꯩ ꯑꯗꯨ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯝꯍꯨꯏ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯅꯣꯛꯍꯧꯏ꯫ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯀꯩꯅꯣ, ꯀꯤꯕꯗꯒꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯍꯧꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯥꯃꯨ ꯑꯁꯤꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ, "ꯑꯩꯕꯨ ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯤ ꯀꯝꯗꯧꯅ ꯆꯥꯁꯤꯒꯦ? ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯁꯥꯗꯣꯡ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯁꯦꯠꯄ ꯉꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤ" ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯀꯕꯣ ꯀꯩ ꯑꯃ ꯊꯥꯞꯅ ꯂꯥꯛꯄꯗꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯀꯕꯣ ꯀꯩ ꯑꯗꯨ ꯎꯕꯗ ꯂꯝꯍꯨꯏꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ "ꯑꯣ, ꯃꯁꯤꯗꯤ ꯀꯕꯣ ꯀꯩꯅꯤ꯫ ꯃꯁꯤꯒꯤ ꯀꯕꯣ ꯀꯩ ꯑꯁꯤꯗꯤ ꯃꯌꯥ ꯌꯥꯝꯅ ꯊꯧꯕꯅꯤ꯫ ꯑꯗꯨꯅ ꯁꯥꯃꯨ ꯑꯁꯤꯒꯤ ꯁꯥꯗꯣꯡ ꯑꯁꯦ ꯃꯉꯣꯟꯗ ꯁꯦꯠꯍꯜꯂꯝꯂꯒꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯀꯕꯣ ꯀꯩ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ "ꯍꯣ ꯏꯇꯥꯎ ꯀꯕꯣ ꯀꯩ, ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯎ." ꯀꯕꯣ ꯀꯩ ꯑꯗꯨꯁꯨ "ꯀꯩ ꯍꯥꯏꯒꯦ ꯏꯇꯥꯎ" ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ, "ꯏꯇꯥꯎ, ꯅꯍꯥꯛ ꯆꯥꯛ ꯁꯣꯏꯗꯅ ꯂꯥꯝꯂꯝꯂꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯕꯣ ꯀꯩꯅꯁꯨ, "ꯍꯣꯏ, ꯑꯩ ꯌꯥꯝꯅ ꯂꯥꯝꯂꯦ꯫ ꯏꯇꯥꯎ, ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯤꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯍꯦ." ꯀꯕꯣ ꯀꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏꯅ, "ꯅꯪ ꯃꯁꯤꯒꯤ ꯁꯥꯃꯨꯁꯤꯃꯗꯤ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯨꯅꯨꯀꯣ꯫ ꯁꯥꯃꯨ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯣꯡꯁꯥ ꯑꯃꯅ ꯍꯥꯠꯂꯒ ꯑꯩꯕꯨ ꯁꯪꯍꯜꯂꯝꯂꯤꯕꯅꯤ." ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯕꯣ ꯀꯩ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅ, "ꯍꯥ, ꯅꯣꯡꯁꯥ ꯍꯥꯏꯕ? ꯍꯣꯏ, ꯃꯥꯅꯤ, ꯅꯣꯡꯁꯥꯅꯤ꯫ ꯑꯗꯣ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯔꯒꯕꯨꯗꯤ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯆꯥꯕ ꯌꯥꯏ." ꯀꯕꯣ ꯀꯩꯅ ꯑꯃꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ, "ꯑꯩ ꯆꯥꯕ ꯉꯝꯖꯔꯣꯏ. ꯅꯣꯡꯁꯥ ꯑꯗꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯈꯨꯗꯛꯇ ꯍꯥꯠꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯁꯥꯃꯨ ꯑꯁꯦ ꯆꯥꯖꯔꯔꯣꯏ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛ, "ꯉꯥꯏꯈꯣ ꯃꯔꯨꯞ, ꯄꯥꯈꯠꯀꯅꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯍꯥꯛꯅ ꯅꯣꯡꯁꯥ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯥꯃꯨ ꯑꯁꯤꯒꯤ ꯁꯥꯗꯣꯡ ꯃꯆꯦꯠ ꯈꯔ ꯁꯦꯠꯂꯒ ꯆꯥꯕ ꯅꯪꯒꯅꯤ꯫ ꯑꯩ ꯁꯪꯕꯤꯒꯦ꯫ ꯅꯣꯡꯁꯥ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯅꯣꯡꯁꯥ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯅ ꯂꯥꯎꯔꯛꯀꯦ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯠꯈꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯕꯣ ꯀꯩ ꯑꯗꯨꯁꯨ ꯂꯝꯍꯨꯏꯒꯤ ꯋꯥ ꯑꯗꯨꯕꯨ ꯊꯥꯖꯔꯗꯨꯅ ꯑꯁꯤꯕ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯤꯕ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯃꯌꯥ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯁꯥꯗꯣꯡ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯆꯥꯕ ꯌꯥꯔꯅꯤ ꯈꯪꯂꯛꯄꯗꯒꯤ ꯅꯣꯡꯁꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯁꯥ ꯂꯥꯛꯂꯦ ꯇꯥꯕꯗ ꯀꯕꯣ ꯀꯩ ꯑꯗꯨꯁꯨ ꯀꯤꯕꯗꯒꯤ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯕꯣ ꯀꯩ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗꯒꯤ ꯂꯝꯍꯨꯏꯗꯣ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯁꯤ ꯌꯧꯔꯕꯗꯤ ꯁꯥꯃꯨ ꯑꯁꯤꯕ ꯑꯁꯦ ꯑꯩꯅ ꯆꯥꯕ ꯐꯪꯂꯅꯤ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯤꯕ ꯁꯥꯃꯨ ꯑꯗꯨꯕꯨ ꯆꯥꯒꯦꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯇꯣꯞꯄ ꯂꯝꯍꯨꯏ ꯑꯃꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯁꯤꯗ ꯆꯪꯂꯛꯂꯤꯕ ꯂꯝꯍꯨꯏ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯈꯜꯂꯗꯨꯅ ꯆꯪꯂꯛꯂꯤꯕ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯨꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯁꯨ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯤꯕ ꯁꯥꯃꯨ ꯑꯗꯣ ꯂꯝꯍꯨꯏ ꯑꯗꯨꯅ ꯆꯥꯕ ꯐꯪꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯃꯣꯔꯦꯜꯗꯤ ꯂꯧꯁꯤꯡꯅ ꯄꯥꯡꯒꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫